ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯏꯃꯣꯏꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯉꯁꯤ ꯇꯧꯋꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯇꯥꯔꯦ ꯏꯃꯣꯏꯅꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯅꯦ ꯀꯦꯟꯗꯜ ꯊꯥꯟꯕ ꯂꯣꯏꯔꯦ ꯏꯃꯣꯏꯅꯨꯒꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯉꯥ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯃꯍꯤ ꯍꯥꯞꯇ꯭ꯔꯤ ꯃꯍꯤ ꯑꯁꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯀꯩꯀꯩ ꯇꯧ ꯁꯤꯅ ꯉꯥ ꯊꯣꯡꯕꯩ ꯄꯣꯠ ꯆꯩ ꯑꯗꯣ ꯁꯤꯅ ꯀꯕꯣꯛ ꯁꯤꯅ ꯂꯥꯂꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯆꯤꯅꯤ ꯈꯣꯏꯕ ꯍꯦꯟꯖꯥꯡ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯍꯣꯏ ꯆꯥꯗꯣꯏꯅꯤ ꯃꯍꯤ ꯍꯥꯞꯄꯨ ꯃꯍꯤ ꯍꯥꯞꯄꯦ ꯏꯕꯦꯝꯕꯣꯛꯀꯤ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯂꯧꯊꯣꯛꯆꯔꯒꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯏꯕꯦꯝꯕꯣꯛꯀꯤꯁꯨ ꯆꯥꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯏꯇꯤꯡ ꯇꯧꯅꯕ ꯆꯔꯨ ꯊꯥꯗꯣꯛꯆꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯥꯏ ꯉꯥ ꯊꯣꯡꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯔꯣꯝꯕ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ 하오에 그 뭐 어떤 것을
하울에偏执好吗？那不是最好的吧？好诶，可以拿土门木板的，现在还没。没得野了，这样啥的，是别拿土吧，没能这么大。너무 맛있던데?好吧。Tôi mua cái bún cát này. Cái màu chân. 네. Một sao mình ra vùng mình dùng hầu làm cái hầu một cái khai xả này.
사말레 시디. Mây sợ đấy. 이번에 과일하고 빼냈어. 아, 가운데. 하지만 나와. 안에 나와. Sau cho mà ta sẽ luôn sẵn sàng cái like, share, subscribe cho video mà 또 뭐가 영상을 마지막 비디오 가는 날씨